Maro pukning sang na tabiriko hui ne ai hak mani kumar na rim sani ne kanyuma khana sa na tawnida sini hauzik adum gi pabado heart attack oire hena lawrasi doctor na haire streptococcus injection purga law injection adu gi aseng ba mamaldu lupa 7 tagi na samapan gi manungda aduga MRP na lupa 50 ni hauzik adum kari tawgani adum gi isani padu typhoid oire doctor na ire jamdrabada 14 monosep mathau tagani hidak adu wholesale mamandana supnagi lupa kun manga khaktani adubo hospital gi mamaldadi lupa jangkhai go humdoini adum kari tawbigani adum gi ima kidney fail oire numit humni khudingi dialysis tawgani dialysis ki matungda injection ama kapkani hariba injection adugi mamaladu MRP da lupa lising amaga sanipan oigani haji adom na khalle market tagi wholesale dukan dagi leirurage mapam sinba thungna thirurabasu hidak to kadai da su phangdre karigino maramdi company na supna tagi doctor khakta da supply tawgunani injection adugi asengba mamaldi lupa samga khaktani adubu doctor na masagi hospital da MRP da lupa lising amaga sanipan da joli hojik adom kari tawgani adumgi isani padu infection oile doctor na antibiotic ama irakpadu guli taragi patam da lupa samga ga nifuni hidak aduma company amadana lupa samaga yankai khaktani aduga generic tana supna tagi lupa nifuga manga khaktani adubu hidak joliba chemist aduladi nangun asumna apanda piri madadi generic te khoi da thamde atopa company gi hidak asisu ai khoi na piba ngamlo doctor babu na irakpa lupa changa ga nifu taba hidak asimak pubikho na khauji kari tawani hospital gi wangmada ultrasound test tawbada lupa 7 jangkhai lawi charitable dispensary dadi supna tagi lupa sani ga nifu khaktamak lawi mana 7 jangkhai lawi bado doctor gi commission lupa 4 ni MRI da doctor gi commission lupa 2,000 dagina 3,000 phawba lawi asumna doctor amasung hospital singna aikhoi dagi lut tawi pharmaceutical company singi mapangal leipak asibu khupam manungda tasinduna thamle doctor amasung hidaki company singna achet pamari thamduna makhoi ani gi mapangalna sarkar asibu minammi hauzik aikoina hangadaba achauba wahangde media kangbu singna atai kuting makpudi ayuk nungthil numidang khaktana aikoi de yenghanbiraga doctor sing hospital sing amasung pharmaceutical company sing na phong nei khoida lut tawriba sing asidi miyam da utriba karigino miyam gi mana kong da yawhandriba karigino makhoina utana kanana utpigani adubu makhoina media sing na tuminna laithokpi bage maram karigino media sing busu makhoina laikhrabra wahang asinani aikoida tattana otlibadi lupa sani haibagi damaktadi atadon adubudi collar paidana khuppak na thadappi adubu makoi singdi kamdauba do karigumba adumna wakhalon asi achumbani khallagade marup mapang singda forward tobiko aduga makoiduna bok mathang forward tobinaba ningsingbiko ahongba ma porak minasi haiba wakhalon asi thamjaraga manikumar naurem chana makhagi tentakpa video asi sinajari